Paujadi Yampum Ibamaru Pau Karab de Dojari, Jiribim Hospital Gimatang the CM na Tazava Pirakibado, Tapokoino Tokadabani, Aina, Wakat Mipam Sadakre. Pamung Yakai Leba Jiribim Hospital ke infrastructure Amadi, Doctor, Nurse Amadi staff ke what living asi, si Minister Anberin Atoba Matamda, Menkatna Nagani, Aina Pongdorakiba Ado, Tapokoina Atoba Matam the Pantokadabani, Idona, Nasi Jiribam ki Ima Ibelsing na Jiribabu Paradalaipa, Congress Bapanda Wakat Mipam Pongre. Wakat mipam aduda saruk yakibit lusingbi amana pongdora kibade Jiribim Hospital gi ahot pasingi matang the District Hospital Monitoring Committee na Manipur gi Chief Minister Baren unaduna sangchiliba khongchang asibo Jiribim da lairiba maira paibi imaching na mapungphana sawgalle aduba Chief Minister na hospital asigi hiram khudimukta watlibasing adu athuba matamda menkatnaba hotnagani haina pongdokiba adu thabakoina pangthokpigadabani haike loinana Jiri Hospital da lairiba child specialist gynae cardiology neurologist amadi matik chaba nurse na singba leitriba asi athuba matamda thambiduna mapung phana hospital amu NBU haina thaba play card na singba sinnakhe loinana Housing District Hospital Monitoring Committee Jiri gi Meuchinga Manipur gi Chief Minister ga unaduna wari sanariba achita Manipur sarkar gi maikaidagi hospital asima pungpha hospital ama ohingan aibadu su sarkar na thaba koina pangthok pirakna basu apel tawre Moreh da Positive oibi nupi amana Angang nupa ama unakhre ngarang numidang pung 3 minit mangaram taba matamda Primary Health Center Moreh da layeng bat lakmi miron binupi ama COVID test tawba matamda positive oibadagi khudakta Moreh da layriba COVID care center da transfer tawduna Angang nupa ama pokre asoy angam jawduna Angang Unakhre banupi asi masagi sahi kun mangarom sure Moreh Ward number 9 Sikkim Bank dagine hana Angang ani layrabine positive oirabi nupi asi Dr. M. Rias Ali gi makhada ngarang asoy angam jawduna Angang Unakhre bane Primary Health Center Moreh dagi miron binupi adu transfer torak bagat loinana Dr. Sersin Ahong Sangba District Nodal Officer Tenopal District na singnabadagi khudakta RAT test tawbada positive oire haiba khanglakibane hauzik positive oibi mama amasung machanupa COVID care center Moreh da layengba haukhre Mamit udraba soinairaba machabu tathi taoina touba mapa lawyer for Human Rights Manipur ga wakhal taminakhare Sugnu Police Station ki manung channa leba Sugnu awang lekai dagi yangkhom onindro singhana pokjaba Mamit udraba makhong chuchat pangamdraba yangkhom amujaw singa kauba angang asiba tathi taoina tawbiba phujaiba kya tawbada natana sak phawba ningthina pijabidre aina Lawyers for Human Rights Manipur LISRM the Parents Council for Person with Disability Manipur ki Assistant Secretary Konthokjam Sonia Sanugi Khudangda Okiba October 8 da wakalakpadagi Kudakta LISRM na complaint case ama Sugnu Police Station da lokatuna angangi mama yangkhom monindrobo ngasi kahutkre ngasi eupung mapantaba matamda Sugnu Police Station asigi OC Songtham Sergeant amadi Lawyer for Human Rights Manipur ki Executive Director Advocate M Korou Hanba Luang Program Officer in Charge Kakchingju Puriba Program Officer Thobal Branch ki KS Lembisana Maidingu amade Member Advocate RK Somorjit Singha Yauna punna wakhal taminakhare haire wakhal taminaba aduda makhatana asiguma thabak asi amuk handa tawroidabani aina soinairaba machabu tathi taoina tawbiriba angang mama monindroga jana che sahi tawnaraba matungda mahakpu police station dagi chathanki aire Maragashida Nupi singi mayok da chathaba sexual offenses ge wakatsing sungsoi choidana FIR lokunanaba center na state singda khangalakre Nupi singi mayok da chathaba sexual offenses singa mari leinaba complaints singi matangda sungsoi choidana FIR first information report lokutuna case register donor center na state amadi union territory khudimakta khangankre Police station amagi jurisdiction ki wangmada crime ama chathaba tarabasu victim aduna khwaidiki nakpa PS amada zero FIR first information report file toba yagane Nupi singi mayokta chathaba sexual assault singi thodok singa mari leinana FIR lakhut kadabani khudam changdam oiba yaba machaksing forensic examination townanaba khomjin gadabani amasong sexual assault evidence collection SAEC ketsin nagadabani Tha anigi manungda sexual assault case singi investigation loisin gadabani hanjina sexual offender oiraba singbu masa khangdoknaba national database on sexual offenders sinagadabani aire tongan ba state sing amadi union territory singi chief secretary singda irai nomitta issue tawkiba circular amada Ministry of Home Affairs MISA na aike logi akan ba provision kya amasung tongan ba capacity building singi thawrang kya lokot pa leiragasu police ki maike degi tangai phadan tawpam thokpa sing asi thabak oina pangthokta ibc laibak asi criminal justice delivery ki thabak maru oiba nupi gi safety ki matangda leiriba pandam singga chanade
Police na pangthokpam thokpa mathok sing pangthoklamdaba thengnaba thoklabadi khudakda investigation chathabaga loinana maduda chenariba mari renaba officer singi mathakda khudakda akanbe action lokatkadabani aina circular aduda palle MISA na mari leinaba khudimulta law gi provision sing section na amade ngakna chathananaba khangan baga loinana investigation tracking system for sexual offences ITSSO gi process monitor taunanaba su khangan ke masina maral lebising bamatam sana charges file tawbagi matik jaba action lokat badasu mateng panglagani aina su chief secretary jingda issue tawba circular aduda makhatana pankhe amoromda minister gi loina bijawna yoi taraga mapan positive oire ya school kendra gi MLA oibedana natana CAF and PD minister su oiribati ai saitabarda gi bamol lekai delaiba mayumda chief medical officer CMO Impal East ki midge makada ngasi sathagi ba COVID-19 test ta minister gi loina bijawna mi taraga mapan COVID-19 positive oire aire bunna miyo yang humde COVID test sathagi beda minister gi security escort mapan driver ani alfar ahum yauna miyo taraga mapan COVID-19 positive oire miyo singa sidagi ahuna maitram dal iba yuna ko da hangliba COVID care center da thamduna analying chathaba aukhre ngasi COVID test chathagiba asi minister ki security escort marakta masanu ngai taba yaruk padagi punna test tobagi thabak asi chathagibani minister sector bardadi COVID-19 negative oiduna haujik haksang panat leiri aire UP ki chief minister mafam lauthogu Hathras gang rape ki wathok lanu uhaliba Uttar Pradesh ki chief minister mafam lauthogu haina all Manipur nupi marupna cherol amada apel taurakle cherol asana makha taraduna leibak asi ki khwaitagi mising jamba state ama oibagi mathakta lok sabha ki seat masing jamba Uttar Pradesh ki chief minister Yogi Adityanath na Hathras gang rape ki wathok lanu uhanana miyam da pakthok lebasi leibak asi ki oina khwaitagi leibak thibani aire tamthiraba Hathras gang rape ki victim dugi yumda Congress lusingba Rahul Gandhi amade Priyanka Gandhi ga loinana left party ki lusingba sing yauna tongan ba Human Rights Organization amade Nupi lup kaya ki lusingba sing na satuna imung manugi miyoi singka unarubadagi khanglakpada maraibak thirabi sahi tarama pandak ngairibi Dalit Chanuraduba nampu abuda UP laingakna imung manugi ayaba logdana amade chatnabigi laison tension pangthoktana poloi khibani aiba paudong kaya social media da phongdokhiba leiragasu chief minister Yogi Adityanath na imung manugi ayaba lograga poloi khibani aina phongdorek libasi miyam da chauna minambani aina all Manipur nupi marupna logdaba ngamde Prime Minister Narendra Modi na nupi singba awang bathak da pokhanana ba beti bachao beti parao aiba kholau makha da chauraba senpham kaya kaithokduna print amadi electronic media sing da toina phongdoklabasu maki ngamthang oigani haina panariba Hindu lining da luplaba chief minister Yogi Adityanath na Hathras gang rape wathokamari lainana yimpham jawdo bo warol kya nongna phongdoraklibasi yenglaka mahakpu oidaba ngangba Hindu singbu oidaba ngangba tahalliba matik chatraba chief minister ni logduna unit home minister na athubada maki mafam logthokpana state asida nupigi thakta nupigi mathakda chathaba crime makhalsing hanthangani aibasi all Manipur nupi maruki thajabani aina aroibada thamlakle COVID patient masa mathanda sijakhre Madhya Pradesh ki Jabalpur district laiba government hospital amagi anisuba mathondagi chongthaduna chahi nipuga tarukum suraba COVID-19 ki patient ama masa mathanda sijakhre aina official amana ngasi phongdokre mamang thadagi Jabalpur dat laiba Netaji Subhash Chandra Medical College and Hospital the COVID-19 ki patient sing mathanta sijabiki thodok andaki asina anirak subane Netaji Subhash Chandra Medical College and Hospital ki Dean Dr. BK Kasana Aike patient dungarang nubidang hospital asiki super speciality wing gi anisuba matholdagi chongthakibane thaudok tu da mahak aruba phibam da sokpaga loinana pungkharagi matungda laikana bangamdana siki aina Kasana phongdokle magna haiki laikhitraba mi adu thangnana leiba Kanti district kini amasung COVID-19 gi laingnabagi dabak numit kharani gi mamangda hospital asida admit tawkhibane panbaja abadi chap mana thaudok amada aukiba September 3 dasu coronavirus ki layang chathariba sahi umpuga mari rom suraba meoi ama hospital asiki anisuba matholdagi chongthaduna masa mathanda sijakhrabane hairiba sigi mamangdo hospital asiki super speciality wing gi staff na COVID-19 ki patient ani masa mathanda sijanaba honabadagi thinghauke ato papau amadana BJP ki ticket louthokhare BJP Central Office na ngasi thokiba order amagi matung inna mathang November 3 Manipur gi kendra manga da pangthokadawriba sera chemical asida BJP gi ticket ta mirip oigada basingi mingasi louthokhre wangui kendra gi oina ol khoising wangjing tenthha gi oina P project saito kendra gi oina ngamthang aukhip singhat kendra gi oina ginsu wan hauda BJP gi ticket pire aina louthokhre aroibeda content sing asigi maru iba pau khara asiba problem jari ba Manipur local news YouTube channel amadi Facebook page asidagi yang biri pupna mukpa thaga chari loinana channel asina domda kan rabadi subscribe like and share dawga ka wi group na mapu amuka na thaga chari